Manipur Police Control Room dagi thadorok cherul amanda haukiba pung kun mari asida mafam khara da nomai kapagi thodok khara thokrabasu mapung oina security force na lakshin duna thamangam ki hari security force na chingam sung damda thibo hombagi thabu chathavada SMG Carbine ama 9mm pistol ama amasung hand grenade ani Imphal East District ki Laiching Hill dagi Phagatpa Ngamkhre Manipur Police na tha si taramari da Bisnupur District ki Fobala da miyoi ahum kidnap tawda chenaba KCP Noyongi Kadar ama Phagatpa Ngamkhre Fagalaba miyoi ajudi Langol Game Village Punsi Lekai Masagi Jahi Kuntraga Matoi Suraba Laisang Them Now Elias Yogan Mete Kawi Hari Mangondagi Sel Oina Lupali Singh Humdra Humdoga Jama registration Yaw the Bakar Amasung mobile handset ani Phagatpa Pagaloina Marilenaba police station na case ama register Tokri Hari National Highway 2 da Lamdam asigi tangai fadaba nongda chang da bayadra polam pupagari chani ga kun matoi hairi balambi asida apan bayawdan poselaki makhata na poche poselakna ba khudong thininga aiba mafum kaya dasu security force na akan basak sun tharang lokhatke Manipur gi district pumna mukta pamda ba thodok thoktina bagi damak na checkpoint chamaga nifuni thoida achet awok sing check tawbada chingna ba ching amazung tamda punna miyoi chani ga yankhai mari fagatuna wahang pahang chuthagi hari miyamna simjin sasin ba video amadi aranba pawda thazabiganu amasung achumba asingba ipaw khangbining lebasu mobile number 9233522822 da call to birakuna khangbiraba yagani loinana laki bakhuchu kulai singsu athuba matamda manakna police station natraga lenga ke security gi miyoi singda sinabiyu hainasu Manipur Police Control Room na thadorok cherul amada hari